ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯍꯁꯕꯦꯟꯗꯒꯤ ꯑꯗꯨꯝ ꯑꯩꯈꯣꯏꯅ ꯗꯤꯄꯦꯟ ꯇꯧꯔꯒ ꯍꯤꯡꯕꯕꯨꯗꯤ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯊꯣꯛꯆꯔꯒ ꯏꯔꯟꯅꯥꯏ ꯊꯣꯛꯆꯔꯒ ꯑꯩꯅ ꯁꯦꯠꯅꯤꯡꯕ ꯆꯥꯅꯤꯡꯕ ꯑꯗꯨꯝ ꯄꯦꯟꯅ ꯑꯗꯨꯝ ꯁꯦꯠꯄ ꯐꯪꯉꯤꯗꯅ ꯉꯁꯥꯏꯒꯤ ꯏꯃꯨꯡꯒꯤ ꯃꯤꯅꯁꯨ ꯉꯁꯥꯏꯒꯤ ꯐꯣꯟꯗ ꯑꯗꯨꯝ ꯃꯦꯠꯂꯒ ꯂꯩꯔꯤꯕꯣꯏ ꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯄꯩꯁꯥ ꯑꯗꯨ ꯇꯧꯔꯦ ꯑꯗꯥ ꯇꯧꯔꯦ ꯍꯥꯏꯕ ꯃꯌꯥꯝ ꯂꯤꯡ ꯈꯔ ꯊꯥꯖꯜꯂꯒ ꯑꯗꯨ ꯇꯧꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯑꯩꯈꯣꯏꯁꯨ ꯎꯗꯕꯗꯤ ꯅꯠꯇꯦ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯗꯨꯕꯨ ꯁꯥꯔ ꯊꯦꯡꯅꯔꯝꯗ ꯇꯥꯔꯒꯗꯤ ꯑꯩ ꯏꯁꯥꯃꯛꯁꯨ ꯃꯗꯨꯒꯤ ꯁ꯭ꯀꯦꯝꯗꯨꯗ ꯊꯨꯔꯨꯕ ꯌꯥꯏꯑꯕ ꯌꯥꯝ ꯅꯨꯡꯁꯤ ꯁꯨꯃꯥꯏꯅ ꯍꯥꯎꯁꯋꯥꯏꯐ ꯑꯃꯅ ꯁꯨꯃꯥꯏꯅꯒ ꯊꯣꯛꯂꯛꯑꯒ ꯏꯃꯨꯡꯒꯤ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯑꯃ ꯂꯩꯔ ꯃꯇꯨꯡꯗ ꯈꯥꯡꯉꯒ ꯌꯧꯔꯛꯄꯗꯣ ꯁꯤꯃꯗ ꯑꯩ ꯊꯃꯣꯏ ꯄꯨꯛꯅꯤꯡ ꯄꯦꯜꯂꯦ ꯑꯩꯅ ꯃꯇꯝꯗꯨꯗ ꯑꯩ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯃꯅꯤꯡ ꯍꯜꯂꯒ ꯂꯩꯍꯧ ꯇꯥꯔꯒꯗꯤ ꯁꯦꯡꯅ ꯉꯁꯤꯒꯤ ꯃꯥꯏ ꯄꯥꯛꯄꯁꯦ ꯑꯩ ꯉꯝꯃꯝꯗꯕꯁꯨ ꯌꯥꯏꯑꯕ ꯂꯥꯏꯔꯤꯛꯇꯤ ꯐꯖꯅ ꯇꯝꯁꯜꯂꯨꯔꯒ ꯑꯩ ꯀꯩꯗꯧꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯁꯨꯅꯤꯇꯥꯗꯤ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯏꯅꯦꯕ ꯖꯁ 12 ꯁ꯭ꯇꯦꯟꯗꯔꯗꯇ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯀ꯭ꯂꯥꯏꯟ ꯑꯃꯒ ꯗꯤꯜ ꯇꯧꯃꯤꯟꯅꯔꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯎꯁꯋꯥꯏꯐ ꯑꯃꯁꯨ ꯑꯣꯏꯅ ꯄꯩꯁꯥ ꯇꯥꯜꯂꯛꯄ ꯉꯝꯕꯅ ꯍꯥꯏꯁꯦ this is very very wonderful